US over military exercise Turkey amasung NATO members singi maikei pangthokhibasu laikre madugi matungda US President Donald Trump ki maikei Russia gi oiba fighter jet sing asi kapthaba yare haibagi oiba order su pikhiba laikre masigumnaba matam asida मालेम असिंगी मफम कया आमदा साइथोक्तुना लेरिबा US LAN मिशन की ओइबा जनरल की ओइबा अरोनबा मिफम अमा पांगथोकनी हाइदुना मतम अमदा मिनिस्ट्री ऑफ डिफेंस ओइरमबदगी मिनिस्ट्री ऑफ वार हाइना ओंथोखरबा पेंटागन की माइकेदगी कौखलकपदगी मिपाइनबा पुंगनरे मियोय कियामगी माइकेदगी अहुमसुबा लांजाउ थोकलगदरा मतम क्वीनदगी गाइनरकलिबा अदु उबा फंगनदरा हाइबगी ओइबा वहांग सिनमु पुंगिन निल्लरे नेटो कंट्री सिंगी माइकेदगीसु रशिया का लानफम अमा थेंगनबा ngamnabagidamakta yamna kanna sem sari masigumnaba matam asida Russia gi oiba NATO gi changing asisu loiba naide yamna chawa statement amakhakta Russia gi foreign minister Sergey Lavrov ki maikei gi hauzik US amasung NATO ga Russian Federation ga lanfam amada leire haibigi oibi yamna chawa statement amakhak thadorakre wafam asi tabada mi paiba kyama yaunare hauzik Europe ki oina yamna chawa lanfam matam amada Russia amasung Ukraine gi oiba lanfam oiramba ngasina NATO US amasung Russian Federation ga thingnariba landform asida yamna chawba anoba update kya ama lakli landform asi hena kansilakbadagi expert kya ama gi maikei gi housing malem asigi ahum suba lanjaw asi yaurakadawrabra haibigi oiba wahang asi leptan hangnari yanan bada hauji Ukraine yoiba landform asida NATO gi involvement het yaurakpaga Russia gi maikei gi NATO gi eastern thangba sarukta oina leiriba country sing asida hanjin makoi gi oiba airspace asi ballet tawduna ngahak leraga drone ngahak leraga fighter jet sing thajilaba matungda NATO gi oiba unity asi thugainaba amasung kayam yamna sem sarabage haibadu yengnabagi damakta chatharak khongthang ama ikoina lepa leituna aduma uduna laki masida Poland Romania Estonia masigi matungda amuk Denmark hairiba country asidasu unidentified oiba drone kaya paisilakbadagi airport fawba shutdown tokibagi oiba thodok sing laikre masi laikraba matungda US President Donald Trump ki maikei gi han badi asoiba oiramgani haiba wafam sing fongdok lamba adu hauji kupthana nainaraba matungda Russia ki side ki faisilakpa drone oigera fighter jet oigera NATO na kapthafam thokbani karigi damakta kapthradibano haibagi oiba order adu oina pisinkre Trump ki maikei gi kapthaba yare haibagi oiba signal lama pirakraba matungda hauji NATO ki maikei gi Russia gi oiba jet sing asi kapthanabagi damakta yamna kanna sem sari aduga matang asida yamna kanna thorakliba nainarakliba thawdu amagi matangda haiba taragadi NATO country ama oiriba Turkey hairiba country asigi maikei gi 2015 da Russia gi oiba Sukhoi 27 gi oiba fighter jet ama kapthakibagi oiba thawdu amakak laiki hairiba thawdu aduda Russia gi maikei gi Turkey da achauba landform ama declare tawduna yamna chawba lanjaw ama ahum suba lanjaw oiba fangkide maram aduna NATO gi member oiba taraga su Russia gi oiba fighter jet sing asi kapthabada thoyokpa problem leiroidra haiba gi oiba wafam sing asi hauji yamna kana push tawraktuna Russia gi oiba drone natragana fighter jet sing asi kapthaba yagani haiba gi oiba wafam asi yamna kana phongdoknari matamadu da Turkey gi maikei gi kaptharuriba aduna Russia gi side gi lakaduba reaction adu yengduna NATO gi oina leiriba country sing asigi maikei gi Turkey gi damakta punna lepinaki makoi gi oiba sovereignty amasung territorial integrity ngangnabagi damakta honabinaki NATO gi oiba country kya amagi maikei gi makoi gi oina leiriba defense system gi oiba battery kya ama Turkey gi damakta mateng pangnabagi damakta honaki adu matang asida thorakliba wang asi matamadu da su Russia gi maikei gi directly achauba platform ama thoktaba taragashu Turkey na tawkiba adugumna soibani haibigi oiba mong amada Turkish lanmi kaya ama Russia gi maikei gi hatkibagi oiba thawngsu laikibani matam amada Turkey gi damakta NATO gi maikei gi lepikiba adugumna ngasi Russia gi side gi eastern thangba NATO gi country sing asida airspace violate tawba matamda kaptharuba matamda lepigadra haibigi oiba wahang asisu yamna chawna thoktaba natte maramdi matam adu gi oina laikiba conflict adudi Turkey amasung Russia khaktagi oiba conflict ni maram aduna mayam changtuna Turkey da mateng pangkiba yai adubu ngasidi Ukraine amasung Russia gi oiba achauba landform ama leiri maduda mateng tawrakani hairiba NATO gi oina leiriba eastern thangba country asi ama khakta natte hanjin Russia gi maikei gi airspace violate tawribasi aduki matik yamli maram aduna karamba country bu ngak sengadawribano haibagi oiba masa gi khulaising asi atopata pithokningdabagi oiba makoi maselda manungda yamna kana muknabagi oiba wafumsu leiribani Trump gi maikei gi Russian fighter jet sing kaptharo haibagi oiba wafum adu phongdokraba matungda Russian President Vladimir Putin gi maikei gi madubu challenge tawduna NATO gi oina leiriba country sing asina na thawna leirabadi Russia gi oiba jet sing asi kapthau madu gi oiba consequence adudi afaba oiroi haibagi oiba yamna kanba warning sing thamlakre hauji Russia gi maikei gi hanjin airspace violate tawduna action khara tawba horakraba matung asida NATO gi member oiriba European country sing asigi maikei gi Russia ga landform ama thorakpa matamda thengnaba ngamnabagi damakta makal makha kya gi oiba military gi sem sagatpa sing hauji lepa leitana pangthokli
Estonia hairiba piklaba country asigi maikeirigi makoigi oina ngamkhai oiriba Russia gi site gi attack lakpa yaba mafamsing asida border fencing sing yamna kana khaba amasung anti tank oiba barrier kaya ama khiljinbadagi hauraga underground gi oiba tunnel kaya ama huttuna landform amagi damakta chapchana sem sabagi oiba mami adu hoji ubo fangli hauzik Germany hairiba EU gi yamna maru oiba country asigi maikeirigi su Estonia amasung Poland chingba country sing asida air policy gi oiba thabakak tawbada natana mamangda France ta tawkiba adugumna karigumma lanjaw ama thorakpa matamda lanfam amada asok apan nanglakpa lanmishing adubu athuba matamda yamna large scale oina miyoi lak kaya ama layingba ngamnabagi oiba training sing akanba maongda chathaba haukhre masida amu lanfam amagi damakta yamna kana sem saba chapchana hotnariba country ama haiba targadi ani suba lanjaw thokpada su maru oiba trigger point oikiba Poland hairiba country sigi oinidi Chahi suba nupa singi loinamak military training asi compulsory oina kokthok lanfam amagi damakta sem saba haukhre aduga Russia ga directly ngamkhagi oiba border leiriba Norway hairiba country sigi maikei degidi matam amada mamanga gi oiba Second World War First World War gi matamda lanfam sing da sizinaramba ariba military gi oiba base sing langthok tuna thamlamba adu nahuna na sizinaba yanaba gi oiba mong ama khakta semga chagatuna hauji Russia bu lantengna nabagi damakta yamna kana honari hauji Europe gi oina leirakliba fibam asida amabu oigira country ayamba maru oina Eastern Flank ta leiriba NATO gi country sing asi Russia ga lantengna nabagi damakta yamna kana sem sari haibasidi ure matang asida US President Donald Trump ki maikei gi mahaki oina ngayang haki fongdokba wafam sing adu oiramgadra haina di miyoi ki ami gi maikei gi adamak nongna kiba tawbatabu khanjiluba matamda masisu adamak oithokpa yabagi oiba wafam ama yawkiba madudi Ukraine hairiba country asiga hauji Russia ga soknariba lanfam asida Ukraine gi ngomkai kya ama hauji Russia na lawsinduna occupy tawduna leiriba mafamsing asi Ukraine gi maikei gi handokpa susoi soidana ngamgani Russia bu lan maithiba piba ngamgani haibigi oiba statement amakak laki Maduda sunatana hauji Russia hairiba country asi paper tiger amakhakni karisu mathawna leitaba mapangal kandraba country amani haibigi oiba wafum ama Madugi pakumoina Russia gi President Vladimir Putin gi maikei gi Russia hairiba country asi paper tiger natte Russia haiba targadi bear haibadi sawomni aduga sawom asigi oinadi paper bear haiba amasu leidabani madu khangna chatgadabani karigumba henjinlakpa taragadi akan mamongi ba action laukhulakani aduga US ki President Donald Trump na fungdokiba Ukraine gi oina lawsin khraba territory amuka hanna Ukraine na lanching naduna lawsin mangamgani haibigi oiba wafam adudi mangda fawbu manglanu haibigi oiba wafam matang asida Ukraine ki President Zelensky asisu mahaki oiba kok asi karomdano amalgamna kanna thadarakli NATO yaubu yaro haidun asukuina lanthengnaraba matung amasung US President Donald Trump ki maikei digi NATO yaubu gi oiba manglan adu thadoktriba makai negotiation gi oiba table la lakpa yaroi haiduna yamna kana yenaraba matung da hauji amuk karamba matamda Ukraine hairiba country asibu NATO gi saruk ama oihangadoriba no haiba gi oiba wang asi US ta hanglakrai US gi oiba positive outcome lakpa yai haiba gi oiba wafamsu adamak thamli karigumba hojik sonariba Russia amasung Ukraine gi landform asida Russia gi maikei digi handoktaba taragadi Europe ki oina NATO ki country ke amagi marakta leiriba piklaba Russia ki Kaliningrad hairiba territory asida Ukraine ki maikei gi bombing chatagani haiba gi oiba warning forward tawrakli hauji nongno oirakliba fibam asida Russia ga lantengna nabagi damakta NATO amasung Europe ki leiriba country sing asina yamna kana sem sarakliba amasung makoina changsilakliba Ukraine yoiba landform asida yausilakliba gi oiba level asida hauji officially NATO amasung US ka Russian Federation ka landform amada lakbagi fiyomda leire haiduna Russian Federation ki Foreign Minister Sergei Lavrov ki maikei gi fongdokpasu leikre matang asida Putin gi maikei gi karigumba Kaliningrad hairiba NATO ki country sing gi maikei gi yomsinduna leiriba Russia gi piklaba territory asida karigumba attack bombing chatharakpa taragadi madugi pakhum adu afabadi oidaroi makoina save oire haiduna hauji Europe ki leiriba country sing asigi maikei gi semliba tunnel sing adu fawba hutpa ngamba Russia gi oiba bom kya leiri maram aduna chechinba fai haibagi oiba warning nakalama romda NATO gi oina leiriba Europe country sing asigi maikei gi Ukraine gi damakta mateng pangsinba amasung NATO amasung Russia gi oiba landform amagi damakta sem saringai gi matang asida hauji China gi oiba drone expert kaya ama Ukraine gi mafam kaya amabu Russia na capture tawriba drone attack chathariba sing asigi oiba maru oiba military base ngamkhaida leiriba asida Chinese gi oiba expert sing asina yaushinduna landform asida yaure haibagi oiba report su adamak lepa leitana thorakli maram aduna handoknabagi wafamdi leide henjinnabagi ngaktani laklibasi matang asida US ki Department of War gi maikei gi Malem sinma thungna saithokhtuna leiriba US ki oiba lanmishing gi commander sing asibu kauduna aronba mifam karigi damakta pangthokadoribano haibasu fongdokpa yadaba mifam ama silakliba asida achouba lanjaw amagi damakta sem sare haibagi oiba wafam asidi maikei khudingmaktagi fongdoknari